The Kuki militants using drone bombs attacked at Kadangban village in Imphal West district last night. As per reports, the suspected Kuki militants dropped 3 bombs from drones at Kadangban Part 2 last night at around 11 p.m. 2 bombs were blasted at the area and 1 bomb remained silent. Luckily, no one received injury in the incident. The villagers have called bomb scout to defuse the bomb. 오이리브라 하리바 마시기 드론들이 건재를 또 오니고 그냥 과에도 거의 막하다 레이도 거의 있다해봐 거기 국기 밀리텐싱나 보험제 어홈 다닥보니 거기 벙커 넘버 1다마 3다마 ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯗꯥꯡꯃꯟꯒꯤ ꯆꯤꯡꯊꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ 3 ꯊꯥꯗꯔꯛꯄꯅꯤ ꯑꯗꯨꯕꯨ ꯕꯣꯝ 2 ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ MRꯒꯤ ꯀꯥꯡꯕꯨꯒꯤ ꯂꯩꯄꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯣꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯇꯥꯔꯒ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯆꯪꯁꯜꯂꯒ ꯂꯩꯅꯨꯡꯗ ꯐꯨꯝꯖꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯈꯛꯇꯪ ꯎꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤ ꯄꯣꯈꯥꯏꯗ꯭ꯔꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯈꯥꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯃꯤ ꯄꯥꯏꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯕꯣꯝ ꯁ꯭ꯀꯣꯠꯇ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯉꯤ ꯕꯣꯝ ꯁ꯭ꯀꯣꯠ ꯂꯥꯛꯑꯀꯥꯟꯗ ꯃꯁꯤ ꯕꯣꯝ ꯑꯁꯤ ꯗꯤꯐ꯭ꯌꯨꯁ ꯇꯧꯅꯅꯕꯒꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯩꯈꯣꯏ ꯕꯣꯝꯁꯤ ꯑꯩꯈꯣꯏ ꯕꯣꯝ ꯁ꯭ꯀꯣꯠ ꯂꯥꯛꯑꯀꯥꯟꯗ ꯃꯁꯤ ꯂꯧꯊꯣꯛꯑꯀꯥꯟꯗ ꯀꯗꯥꯏꯗ ꯄꯣꯈꯥꯏꯍꯟꯈꯤꯒꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ CMꯅꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤ ꯊꯥ 3ꯁꯦ ꯑꯩꯈꯣꯏ ꯏꯔꯥꯡ ꯅꯦꯝꯃꯦ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯥꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯟꯅꯗꯤ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯉꯁꯤ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦꯉꯁꯤ ꯇꯨꯝꯃꯤꯉꯩꯗꯉꯁꯤ ꯅꯨꯡꯗꯥꯡꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕ ꯑꯗꯒꯤ ꯍꯣꯔꯦꯟꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕ ꯍꯥꯏꯕꯗꯨ ꯃꯗꯨ ꯈꯪꯗꯕ ꯃꯈꯩ ꯇꯨꯝꯕ ꯆꯥꯕ ꯆꯪꯗꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯈꯨꯗꯨꯝ ꯆꯟꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯉꯥꯛꯁꯦꯟꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯥꯏꯔꯤꯕ ꯌꯥꯝ ꯀꯟꯅ ꯁꯨꯃꯥꯏꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯃꯤꯅ ꯂꯧꯁꯟꯈꯤꯗꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯔꯛ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯏꯁꯇꯦꯠ ꯑꯃꯒꯒꯤ ꯇꯧꯅꯒꯗꯕ ꯋꯥꯔꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯒ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯃꯣꯏꯅ ꯇꯪꯈꯥꯏꯕ ꯑꯗꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯕ ꯕꯣꯝ ꯊꯥꯗꯔꯛꯄꯅꯆꯤꯡꯕ ꯑꯁꯤ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯁꯔꯀꯥꯔ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯃꯌꯥꯝ ꯄꯦꯟꯅꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯕ꯭ꯂꯤꯛ ꯃꯌꯥꯝ ꯄꯦꯟꯅꯗꯕꯁꯦ ꯄꯕ꯭ꯂꯤꯛꯀꯤ ꯑꯋꯥꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯗꯥꯡꯕꯟ ꯀꯧꯇꯨꯛ ꯆꯤꯔꯥꯡ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯔꯦꯗ ꯖꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯩꯉꯥꯛ ꯂꯩꯇꯕ ꯃꯅꯤꯄꯨꯔ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ CMꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯁꯥꯟꯇꯤ ꯂꯩꯔꯦꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯎꯅꯔꯤꯕꯁꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯕꯣꯝ ꯁ꯭ꯀꯣꯠ ꯂꯥꯛꯑꯒ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯁꯤ ꯂꯧꯊꯣꯛꯑꯒ ꯕꯣꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯕꯅꯤꯅ ꯍꯥꯏꯔꯤꯕ ꯈꯨꯟ ꯉꯥꯛꯏꯕ ꯑꯩꯈꯣꯏꯒꯤ MRꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯣꯀꯦꯜ ꯚꯣꯂꯟꯇꯤꯌꯥꯔꯁꯤꯡꯁꯨ ꯑꯩꯈꯣꯏ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯑꯃ ꯐꯥꯎꯏ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯁꯤꯅ ꯂꯧꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯀꯩꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ ꯄꯣꯈꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ MR ꯀꯥꯡꯕꯨ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯥꯡꯕꯨ ꯁꯣꯏꯗꯅ ꯑꯁꯣꯛꯄ ꯅꯪꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯨꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯒ
ꯆꯠꯊꯔꯛꯂꯤꯕ ꯂꯥꯜ ꯑꯁꯤꯕꯨ ꯇꯛꯊꯣꯛꯅꯕꯒꯤ ꯑꯌꯥꯕꯗꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯒ ꯕꯣꯝ ꯊꯥꯗꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯀꯗꯥꯏꯗ ꯆꯦꯟꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯅꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ 79 ꯂꯥꯏꯁ꯭ꯔꯝ ꯏꯂꯤꯠ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯀꯗꯥꯡꯕꯟ